Arambai News Guwahati da Manipuri Pau Tabiriba Singbu Ihan Handu Maktada Jingangbam Sujitarani na Kurumjari. Maitei Singi Kwaidigi Chawba Amadi Maruiba Kumai Ningol Chakubuna Lakpada Malemgi Togan Tongan Mafam Singda Leriba Ningoloibi Singda Nungai Yaifaba Tangdu Laitaba Punsi Nungsangba Machin Manau Oibagi Mari He na Jasilhanba Pinabiba Oyasanu Haina Arambai News Guwahati na Pnamaki Mafamda Yaifa Pauzil Pizari Housing a Sigi Samlapa Mariba Pausing Lowirasi Mathaga Samgi Bagzanda Chakliba Oil Gimai Mutat Pangam Kre, Hokiba Megi Tang Kun Taret Tagi, Numit Chamaga Humpu Taret Ni, Mutat Pangam Dana, well number 5 the Chaktuna Lerek Liba Mayasi, Nasidi, Mutat Pangam Ki. Oil na official Twitter da Sumna Fongdora Ki, Madudi, Bagzan blowout well, my pakna, kill to Bangam Le. Well asi brand solution Amana, Tingzinduna Mai Pungut Mutatpa Ngam Kibane. Hoxicti well asida, pressure Amata Laitre, Tobutabo. Mathang pung kunmari asi kupna senaduna laigani loinana oil asi thadokuna thamnanabagi thabaksu chathari hairi panbayai well killing gi thorang asi yamna akanba pressure ga loinana kusem gi leikhom hapchinduna well asi mensillaga gas thorakpa thingzilibani panbayai hokiba November gi tang manga dagi snubbing unit ki matheng dagi Canada dagi lakpa expert singna mayasi muthatnaba hotnaduna lakhibani Ningsing bayai, may mutanaba honabada oil gi employee ahum si kivatanatana, how kibazungi tang tarada fire brigade ki employee ani aduga September gi tang taradana oil gi engineer ama si ki. May charli ba mafamasigi akoy badalaiba kun labok amadi pat na chingba pibam thina soklak patanatana anak pagi miyoy kaya hingnanaba chenthok naraktuna hauziga ziso kemta changjafam logduna lairibane. Mathaga Samgi Sibsagar gi Dikho Mukta Thokhaidaba Thokdok Ama Thoklamgadore Mapa Amana Hek Pokchaba Machanupa Yaungna Angang Taruk Bali Tongnanaba Hotnaramki Ngarang Kali Puja Nimitta Sel Thumyamna Lakani Haibagi Amamba Thazabida Yumfam Oiraga Apokpa Macha Yaungna Angang Taruk Haino Pambi Amada Kishalaga Bali Tongnanaba Hotnaramki Adubo Kunja Singna Khangnarakpadagi Khudakta Angang Singa Sibu Kalhoki Amadi Police na Angang Singasi Hozik Sibsagar Police Station da Thamli Sel Pangani Haibagidamak Machanupa Fauba Hatkani Toramba J. Rehaman Koba Muyasi Police na Paduna Wahang Pahong Chathaba Hokre Asamgi Karbi Anglong Amasung Nagalenga Tainabada Naga Singna Asamgi Lam Khopchinba Lepalaitri Karbi Anglongi Mapangal Kalaba Loop Autonomous State Demand Committee na Karbi Singilam Asumasum Mangsilakpa Asida Khangbangam Laktabadagi Karigumba Assam Lengak na Ngamkai Wathoga Sigi Matangda Tung Koiba Santainaba Ama Puraknaba Hotnadrabadi Lakliba November gi Tang Kundagi National Highway number Kuntra Taruk Amasung Kuntra Mapanda Matam Kaktana Economic Blockade Chatharagani Haina Matam Tharakre Badruddin Asmalgi Mathangda Congress MLA Amanasu Yamna Chay Nabawafam Ama Pongdorakre BJP na Amuka Sarkar Paiba Thoklabadi Muslim Pumba Hindu on Bataragani Hindu Dharmada Changdrabadi Muslim Singh Laibak Thadok Tuna Chatpatagani Haina MLA Wazid Alina Yamnamak Communal Loiba Wangang Ama Nganglakre Indo Pagam Kaida Kapnabadagi Sahid Oikiba Assam Macha Hardhan Raige Hakchang Srinagar Dagi Ngasi Delhi da Thunglakre Ngasi Numidang Army gi Akhanaba flight amada Hakchang asi Guwahati da Puraklagani Hayeng Ningthau Kaba Numit Mahaki Pokfam Bilasi Paragi Phutuka Bari Khunda State Owner ga loinana Mahaki Aroiba Mathong Mangam Pangthoklagani Ngasi Singerbon Mahadev Lampak ta pangthokiba All Assam Manipuri Women Meira Paibi Coordination Committee gi Mihut Singh amasung Singerbon Meira Paibi Lupki Apunba Mifam Ama Lupki Vice President Konjengbam Aruna Devina Mifam Mapu Oiduna Pangthokre Mifam asida Lakliba December ki tang 12da Singerbon na Yumbu Oiduna Marfumathoi Suba Nupilal Numit Pangthoknanaba Warep Lokre Thoramasi Damak Arambam Ngangbi Debibo, Chairperson Amasung, Jirom Chandrika Debibo, Convener Kanduna, Mikok Yankhimathoina Saba, Reception Committee Amasu, Same Cray. Yumnam Mani, Kaisam Champalal, Asangbam Jadumani, Arambam Joymati, Ingudam Binod, Laukam Mangina Chingba, Muitara Mangagi, Pautakloi, Kupu Amasu, Same Key. Mipamasida, Lupki General Secretary, Singsubam Benubala Devi, Ngangom Ramakanta, Sazobam Setu Nesa, Aribam Nandarani Sarma, Yumnam Bilas Nina Chingba, Miyoi Kiana, Nimitsigi Thoram Paringi Maramda, Wafam Kaya Pongdoki. Mipamasida, Assamgi Cabinet Mantri Amabu, Baton Tonganaba, Loinana, Silchargi MP, Lakipurgi MLA, Amasung, Manipurgi Saknaraba Miyoi Karabusu, Baton Tonganaba, Lepnaki.
Mari leina mathanggi mifam lakliba November gi tang kunmathoi thangja numita amukasu famnanaba warep lawki. Taurangba mongbi kahazam sanamacha singagi lairik atiya amasung malem leimai phongkre Assam Manipuri Sahitya Parisad ki potharaba President Thingom Benobabu Singhana preside tokiba thoramasida Kalol Chaudhuri na Chief Guest Assam Mani Singhana Guest of Honor oikibaga loinana Taurangbam Nimai Chan Singha Asis Nath Naurem Murli Singh Moirengzam Dev Singh amasung Usarani Singhana wangangloi oina sarukyakhi Nepram Manindra Singh, Kayan Paibam Ranjan Singh, Nena Devi, Indira Devi, Konsam Ravindrana Chingbasu, Thoram Asida Wangangki. Lairik Pongbagi Mifamasi Nungai Kidaba Amana, Thoramasi AEB Masagi Sangai the Pangtok Charabasu, AEB Asigi Hakchang, Pangdabadagi, Pamdagi Hogat Pangam the Bamaramna, Sarugyaba, Ngam Kidabasini, Haina, Assam Manipuri Sahitya Parisad, Hailakandi District Secretary Oriba, Konsam Ravindra Singhana Thadorok Pachirol Amana, Pongdorakli. Manipuri loan bu Assam lenga ki associate official language ohengadabani haibagi khongjangda maifana chatharakiba postcard campaign ahanba tangkakta postcard lising taruk thakre Prime Minister da lising ani Assam gi CM da lising ani amasung Assam gi Education Minister da lising ani thakraba matung ani suba tangkakta postcard lising taruk amagasu lising ani na India gi president da lising ani na Assam gi CM da aduga lising ani na Assam gi governor da thagadabada hojik fawda punna lising ani ga chonga Bangamkre. Khongjang asibu saugatladuna Jiri Development Organization amadi Jiri Maira Paibi Lupnasu Jiri Bamda postcard campaign chatharaduna postcard chani yankai muksu thakre. Manipuri Muslim Chillinau Singnasu postcard chatruk muk Silchar head office ta Amif ki chief advisor Ahmed Chaudhuri na ngasi thakre hairi. Maifagi President Seram Herazitna Assam Lengak na Manipuri loan bu sakhang driba fawba ninghan nabalaitana khongjang changsinthigani haiki. Maifagi General Secretary Oriba S. Thoibana, Maifana Sinduna, Barak Tampakta Khundariba, Indigenous Purup Singi Ningol Singh Kauduna, Ningol Chakobugi Thoram Ama Sin Langani. Handak Mangarak Suboina Sin Langli Basida, Ima Maira Paibi Singh Amadi, Manipuri Muslim Maira Paibi Ima Singh Nasu, Saruk Yabiu, Haizerakli. Assam gi Anuba Regional Party Raizor Dolgi State Convener Oriba Seram Herazit ki lamjing wakada Sonai Assembly Kendra Committee ngarang semkre Committee sembagi mifamasida party asiki district convener Abdul Matin Borbhuya Dil Kadar Laskar amasung Seram Herazitna presidium member sing oiki mifamasida kupna khanaraba matung Raizor Dol Sonai Constituency Committee ki president oina Ainul Haq Laskar General Secretary oina Hussein Ahmad Borbhuya yauna member Kuntrama Thoina Saba Committee amasu semki Raizor Dol di Hindu Muslim gi khenaba thamdana miyam gi vote khomgani Englishingani Kurmathoi gi Assembly Mikhalda Sonai Kendradagi Raizor Dol gi mirep kagani haibagi thazaba leire haina District Convener Dil Kadar Laskarna haiki Manipur ngasi COVID ki phibam nomagi sokchi laglingai tanja sida Manipur gi Chief Minister N Biren su COVID positive oire Facebook account na thagalakhiba warol amada ngarangdagi hakchang nungaitaba lo khuba kok chikpana chingba torakpadagi ngasi COVID test tawrabada positive oiramki hairakli adubo positive oizarabasu maki hakchang phana leisu palakhi Kharani asida mahaka naknarubasing COVID test tokthokpinaba CM na magi Facebook account ta haizarakli Panbayai MLA Minister Singi Manungda Manipur ki COVID positive oikibasi Wabgai Kendragi MLA Fazur Rahimna Ahanbane Mathangda Works Minister TS Bisorjit amasung Social Welfare Minister Oirambi Nemchak Kibjensu COVID positive oikrabane S Premananda Sharma Apokpa Leihidraba S Madhumangol Sharma Sagolban Tera Bazar Imphal West Leibabu Officer on Special Duty Delhi Oina Thou Punanaba Khankre Manipur Lega ki Special Secretary na thokiba order asi thokiba numittagi chatnaba hauragani Premananda Sharma na OSD oina pugadoribasi Minister of State ki rank tani hairi
Agartala Ningol Chakoba Pangtokre, Buarigi Tatna Tanaba Yadraba, Machinmo Panuksinabagi, Mite Inatki Sing Labatorum, Ningol Chakoba, Nasi Agartala Pangtoki. Manipuri Literary and Cultural Forum, Tripurana Sinduna Pangtokiba, Kunagi Ningol Singbu Chakobugi Thoramasida, Manipuragi, Tripurada, National Electronics College Agartala, Amadi, Agartalagi Hospital Singda, Narski Tabak Toduna Ladibi, Ningol Kayaga Lunana, Tripuragi Mite Kungang Kayadagi, Ningol Singsu, Sarukyaki. Mahousa Chanabi Matungina, Forum Gimaikadagi, Secretary Khoisnam Mongolda, Ningol Singda, Ngamzaba, Kudol Pot Sing, Tamki. Assam Dangasi COVID-19 gi anova positive case Marfutara Humdoi Punkibaga Loinana, Apunba confirmed case missing, Laganiga Lissing Tara, Chaniga Humpuni Pansukre, Lissing Marie Supna Yankai Marina active oidi, Nasi Mioyani, COVID number Moiduna Lake the Bagaloinana, Assam the COVID number Moiduna Punba Lake the Bagimasing, Chamapanga, Humpu Marie Sukre. Tripura Dangasi anova positive case Kuntaruk Punkibaga Loinana, Punba confirmed case missing, Lissing Kuntrama Toya Chamapan, Nipuni Toyokre, Lissing Amaga Chama Supna Mangana active oidi, Lake the Bagimasing, Chahumga Yankai Mapane. Manipur Dangasi anova positive case Chaniga Kuntramanga Punkibaga Loinana, Apunba confirmed case missing, Lissing Kunma Toiga Chanipan, Humbudrama Toyokre. Lissing Home Supna Yankai Taredna active oidi, Asimio Ohum, COVID number Moiduna, Manipura, Lake the Bagaloinana, Apunba Lake the Bagimasing, Chaniga, Kunmatoi Okre. Arunachal Pradesh Apunba confirmed case missing, Lissing Taramangaga Chatret, Marfutarani Toini, Lissing Amaga Chohum Kulum Doina active oidi, Lake the Bagimasing, Nipuni Pane. Meghalaya da Sungasi anova positive case Kuntrama Toy Punky Bagaloinana, Apunba confirmed case missing, Lissing Taraga Chatro, Humpuni Panyokre, Jamapan go Humbudrama Toina, active oidi, Lake the Bagimasing, Jamane. Nagaland Apunba confirmed case missing, Lissing Mapan ga Chatret Yankaini, Chanipan Supnani Pan, active oidi, Lake the Bagimasing, Yankaini Toine. Sikkim da Apunba confirmed case missing, Lissing Mariga Chamri Yankai Taretni, Chaniga Marfutra Taretna, active oidi, Lake the Bagimasing, Marfutaretni. Amadi Mizoram Dangasi anova positive case Kunmanga Punkibaga Loinana, Apunba confirmed case missing, Lissing Ahumga Chahum Marfutrahum Doi Sukre, Chongaga Kuntra Marina, active oidi, Mizoram da Mioi Amasu, COVID number Moiduna, Lake the Bagaloinana, Apunba Lake the Bagimasing, Nasidi, Marie Yokre. India Dangasigoina Hoxic Fow the anova positive case Lissing Kunmangaga Chamaga Yankai Marie Pankre Masida State Rani Toigi report Watley. Apunba confirmed case missing na Lak Marfuni Pan Dasmik Mari Sinone, active oriba case missing na Lak Mari Dasmik Tarukni Pane, Amadi, India Dangasigo in a Hoxic Fow the Mioi, Johum Gani Pumanga, Lake the Bagaloinana, Apunba Lake the Bagimasing, Lagamagalising, Kuntra, Supna, Kunyo Kre. Aroibada Atopa Pausing da. Nitish Kumar na taruklak suboina Bihar ki Chief Minister oiragani ngasi Patna da famkiba mifamda JDU luchingba asibo NDA gi leader oina khanki masigi mamangda JDU gi nauna khankiba MLA singna Nitish bu leader of the party khankrabani hayeng nungthil pung mari makai tabda mahak CM oina wasak lauragani Home Minister Rajnath Singh Nitish Kumar amasung Sushil Modi na Bihar Governor ga unakibaga loinana wasak launanabagi damak Governor dasu invite tawkre Nakalamaromda, Hoxic Fawada Deputy CM gi matangdadi NDA na tumina leiri. Hana Deputy CM oiramba Sushil Modi handakti ohendabagi phibam ama urakle. Tara Kishore Prasad pu BJP gi Legislature Party gi leader oina khankibata natana Renu Devi busu Deputy leader oina khankre. Phibam asida UP gi model da Bihar dasu Tara Kishore Prasad amasung Renu Devi animal Deputy CM oigadoribra haibagi kanna ngangnarakle. Congress President Sonia Gandhi ki political advisor Ahmed Patel yamna aruba fibam da ICU da laikanari. October gi hawgalakpada mahak COVID positive orakpadagi hawzik so adumak laying chathaduna leiribane. West Bengal gi miyam gi thamoida lachariba actor Soumit Chatterjee ngasi Kolkata gi private hospital amada laikhidre. Mahak October gi tang tarukta COVID positive orakpadagi laying dun leirakibane. Dada Saheb Phalke Award pidunai kai khumnakraba Bengali cinema gi legend asina laikhidabada Bengal pumba awabagi ipakta lukre. Union Home Minister Amit Shah na COVID ki mifam ama kaukibaga loinana Delhi gi CM Arvind Kejriwal amasung Lieutenant Governor ga su phaminakre. Haukiba June tha Delhi da COVID ki phibam sathi rakhiba matam aduda mahakna COVID patharbada chauna mateng pangki.
ngarang pung kun mari gi manungda covid positive lising ahum ga chani kunthra manga phangduna Delhi da covid ki phibam amukka lusilakpadagi anirak suba oina Amit Shah na ngasi Delhi covid control tongnana ba khut thingjin ba hawrakhibani America the US President Donald Trump ki supporters singna irang sagat pa hawrakle handakta pangthokiba English ani khungi President Mikhal gi matamda Mikhal gi oiba aranba thong kya chathaki haina claim tawraduna President Trump ki supporter lising kya na Washington da achoba rally ama chatlingai hingsa thorakhi Democrat Joe Biden bu Mikhal da mai pakle haina lauthokhrabagi chayol amamuki matung ngarang thangjan numit chathakiba million mega mars asi hawgalakpadadi ingna tapna hawgalakhi adubo nimidang thengjilakpa matamdadi White House tagi block manga khaktang lapna Trump ki supporters sing amasong counter protesters singi marakta yamnamak kana khut thoknarakhi Police laktringai mamangda group ani gi marakta aphang-aphangba chaikanakhi inakhi khudumna sunakhi amadi khupakna thanakhiba fawba yauki America gi mafam kayadagi Washington DC da thomjilakhiba Make America Great Again koba mega rally asida saruk yakhibasingna Mikhal da Trump na mai pakhi makoigi luchingba asida makoina sawatli haibadu fongdorak nabagidamak sarasida lakpani lauki Nakalamaromda anti-Trump protesters singna Trump supporters sing mathakta girum langsin batanatana Trump supporters singdagi tupi banner na chingba mulaga mai thaki Numida sigi athengbada Trump na makpu support tawraduna miyam howduna thoraki habisi news channel singna utpide haina amuk tweet tawraki Phiba masida Trump na yamna maglaina president pham thadokani haibagi thajaba uraktre Ngasigi oinadi Arambai News Guwahati da Manipuri Paw sandokchaba matang se loisanjabaga loinana amukasu hanna khurumjari